Kwatha Khunou da punna miyoi nipan COVID-19 positive oirabasing Kwatha Khunou dagi kilometer 8 khongna thoraklaga laukat pinaba ambulance ngaibada awaba oire. Tengnopol district ki manung chana lairiba Manipur gi ngamkhai ngakliba khulni haina khangnariba Kwatha Khunou da hauzik fawbada miyoi nipan COVID-19 positive oire. Kwatha Khunou gi miyoi singna tamthiraba laichet ama oiriba COVID-19 na positive oirakpa matamda Khunou yongna gari changlaga positive oiraba miyoi sing laukhatnanabagi khudong chaba leite maduna Kwatha Khunou dagi Kwatha lamkhai phawba kilometer 8 sangba lambi ase khong lambi oibana gari changba yadna lairi. Maduna khul asida COVID-19 positive oiba miyoi yaurokpa matamda makhoibu laukhatpa lakliba ambulance khamduna lairiba Kwatha lamkhai fawba kilometer 8 anaba miyoi singna khongna lakpa matamda aduki matik awaba chauna mayoknare hairi. Hauzik fawbada Kwatha Khunou da positive oiba miyoi nipan sure miyoi sing asi more da hangliba COVID care center da layeng sathaduna lairi. Khul asida COVID-19 na naba miyoi lerekpa numitarani suraklaba fawbada sarkar na karigumba makhal gi section thorang amata laukhat pidre niyam gi matung inna containment zone lauthokadaba adusu Mari Lainaba Tengnopol DC na lauthok pidre loinana laichet asidagi ngakthoknanaba sanitize tawbugi thabaksu chathadana khul asigi khunja singbu langthoktuna thambire masina lemhoriba khul asigi khunja kunthrarom asisu COVID-19 laichet asi loinamak sandorakadra haibagi akiba leire haina phongdorakhi. Ahanbo oina Kwatha Khunou da tha sigi tang kunga manga da miyoi manga positive oikrab matungda tha sigi tang kunga tareta miyoi ahum amagasu makhatana COVID-19 positive oiki. Positive oirba miyoi sing asi masagi sahi taragani thoi da ngairiba nupamacha ama masagi sahi taramari da ngairiba nupamacha amadi masagi sahi nimfurom surabi sajenbi mau amagani hairi. Positive oirba miyoi amana Pauchi asida phongdorokpada handak nong yamna kanna chukhiba maramna Kwatha Khunou dagi lamkhai fawbugi lambigi saruk asi asuki matik fatre maduna positive oiraba miyoi sing lokhananaba lamkhai da ngaidun leiba ambulance tana aduki matik laihau kanna hauriba miyoi singna chananaba honabada aduki matik awaba mayoknare. Maram maduna Kwatha lamkhai dagina Kwatha Khunou yoba kilometer 8 muk sangba phatkidraba ching lambi gi saruk asi sarkarna semjinbinabasu apil tawki. Manipur gi Chief Minister N Birena Manipur gi manung hanjinba mafam sing amadi chingi lamdam singda anai gyarpa matamda makhoibu athuba matamda laukhatuna laingbagi khudung chaba phanghananaba air ambulance service hawdokani haiba adu thagatningi maduna athuba matamda air ambulance service hawdoktuna Kwatha amadi Kwatha Khunou gumba lambi thongi phibam aduki matik fatkidraba Indo Myanmar border manakta leiba khunja sing ana ayek yarpa matamda air ambulance sizinaduna laingbagi khudung chaba phanghanbiu haiki.